Imphal East District ki Litanpokpi gi Uyokching da kuki khulai paiba singna logi wangmada lambi semjillakpagi mayokta Litanpokpi gi masing yamlaba khunja singna wakat khongchat chatkre. Wakat khongchat adu Litanpokpi gi akoibada chatkibani. Ngasi gi khongjang aduga mari lainana khulasi gi maira paibi luchingbi salam angok tombi na fongdorakpada khulasi gi Uyokching da kuki khulai paiba singna sanglaba Anauba lambi semjilakpa asi hek haurakpa matamdagi hauna thingbinaba laingaki mari lainaba singda kayara khanna haijaduna lakhibani adubu lairiba laingak asina lokhatfam thokpa thabak amata lokhatana lakli lambi semlakpa asida khunja singna kakhatuna thingnaba hotnabada security force singna khunja singda oina onsinduna athingba piduna leire logi wangbada kuki singna lambi semlakpada athingba pidaba amadi maitai singna thabak ama taubadana Ayet apan piba si yaningde ngasi khongchat aduda pamdaba thodok sing thoktanaba Sagolmang police station na chaksul thorang singsu lokhatki Kogi Litanpokpi gi sida Uyokching sida kukina mayai si tubat samaga lambi je semjalakwa adu akhoi hek haubadai hauna akhoi sumana lambi sembasi tawbiganu akhoi gi Uyokching sida akhoi gi lamda pharwa sembiganu हाइबजे खोय हाइजेबा सरकारना पिरिबा मखागे मेलो लंबीसिदा चटकेगा चटपियु न अदो छेम्बीगनु हाइना हाइना थिंगना ngasi लंबीजे सेमजलक्तना लोइदना पुरा मोगी चटनगरा थिंगना अखोय हौगलकदै थिंजबनी अदुबु अखोयना हाइबा सरकारना होरेन हायेंग नमधा बिर लंबीजे सेमबा लोइ हनबीगरे अदुन हुजिकती सेमदना लोइ खरबा चटनरिबा लंबीजे अथुबा मतमदा थिंजनबियु